Dowry na maram oiraga Delhi SWAT Commando oibi nupi ama mapuroibana Dumbbell na thomduna hatkre Kazal Chowdhury chahi Kunkataret Hosingna Delhi SWAT Commando oina Lady Nupi Asiga Mahaki Mapuroiba Ministry of Defense Chaklak oina Tabak Tauliba Angkurga January Kunganitoida Paisagi Maramdage Kana Joina Batoke Numbit Adumaktada Kazalna Mahaki Machilmana Oiriba Parliament Street Police Station da Constable Oiba Nikhilda Call Torke Call Wari Sanaring Aja Angkurna Dumbbell na Kazalgi Makokta Hanjan na Thong Kibani Majugi Matung Hospital da Pukhatlaba Matung Numit Karni Lying Laba Matung da Kazal Ngarang Lakidabani Mahaki Chahi Amaga Makai Suraba Machanupa Ama Hundoklam K Nikhil na Fogdora Kibada Kazal Bu Angkurgi Mama Amadi Machil Manau Nupi Singna Dowry Maramdagi Hanadagisu Ot Naibagi Tabak Chatakiba Lay Haina Fogdoke Tagdok Asiga Mari Laynana case ama registered Dowraba Matung Angkurbo Fagatuna Judicial Custody da Thomduna